अहनबदा मरुइबा पाव PM विश्वकर्मा योजना असे आर्टिसन अमदे खुसागे लमदा हाइथोइ सिंथोइरबा मियोइ सिंगी दमक्ता प्राइम मिनिस्टर नरेंद्र मोदी ना हौदोखिबा स्कीम मखल अमनी हाइना चीफ मिनिस्टर एन बिरेन हाइख्रे यामना ऐतिहासिक ओइबा मवोंगदा लोकसभा अमदे राज्य सभा अनिमक की मेंबर सिंग यावना पार्लियामेंट के MP हुमफुट्रा निपान अमुक्तदा हाउस तगे सस्पेंड तौख्रे अमदी BJP सरकार अमुक हन्ना लाक्लबदी भारत असे मालेमदा सेमिलोन चौखटपदा अहुम सुबा ओइगनी हाइना भारत की प्राइम मिनिस्टर नरेंद्र मोदी ना फोंदोख्रे खुरुमजरी ममी टीवी ने संदोक सभा मणिपुरी पाउ मियंग ताबिरिबे सिंबु जयश्री ने तराम नौक्सरी पाउ संदोक न पिजरी जैन मणिपुर डांस एकेडमी ऑडिटोरियम द पांगथोखिबा PM विश्वकर्मा योजना स्टेट लेवल वर्कशॉप द चीफ मिनिस्टर नोंगथोंबम बिरेन BJP प्रेसिडेंट शेरदा लोइनाना MLA सिंह अमसोंग मिनिस्टर सिंह सो थौरम अदुदा पुन्ना सरुक याखी PM विश्वकर्मा योजना असे आर्टिसन अमदे खुदसागी लमदा हाइथोइ सिंथोइरबा मियोइ सिंगी दमक्ता सेंटर ना मखोइबो मतेंग पांगनबगी दमक सही असेगे सेप्टेम्बर 13 तगे प्राइम मिनिस्टर नरेंद्र मोदी ना हौदोखिबा स्कीम मखल अमनी थौरम अदुदा चीफ मिनिस्टर नोंगथोंबम बिरेना खुदसागी लमदा हाइथोइ सिंथोइरबा मियोइ सिंगना हाइरिबा स्कीम असेगे खुदोंसाबा असे लौबिदुना प्राइम मिनिस्टर नरेंद्र मोदी ना लेबाक असेगे इकोनॉमिक फगतनाबा लौखलकलेबा स्कीम असेगे मंगलान अदुसु मंगफाउनहनसे हाइना फोंदोकपगा लोइनाना प्राइम मिनिस्टर नरेंद्र मोदी बुसु थागतपा फोंदोखे दिल दयाल जी की वाखलोन भारतीय जनता पार्टी की वाखलोन ने इंगोंदसु यौरे आई थबक ओइन तौरे पाद्रिङैदने कोनंद पारकांदा अमोहेना प्रोग्रेस ला चानरम हाइदे अदुना सिगी थबकसिमा अबैना सिगी सिदगी हौरगा जगा 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 केंद्र केंद्र दा ममन तौनगे तो कैसुनते ऑनरेबल MLA लेगिसिंदुगा मंडल कांगबु बताना बिरगा नांगे सेन फंगदे थबक फंगदे सुबम लैते मेसिन लैबा ngамदे खुलाइ लैबा ngамदे ने लैरमबसिंदो लोइना मदुगी खुदोंसाव फंगनी नुग मसिगी कानाबसु लोमिनसी अदु अगा अखोय अरानबा तौते अरानबा सुंतौ तौरोय मीगी मांगनबा लैबाकी मांगनबा जाति अमगी फतनबा इंडिविजुअल अमगी फतनबा पुंसीदा तौरोयदो भारतीय जनता पार्टी नि तौरोयदो बिरेनि मदु मथाजबियो मयामगी इंटरेस्ट आई वाको मयामगी आई पुनो बुखुरुमजरी यामना ऐतिहासिक ओइबा मवोंगदा लोकसभा अमदे राज्य सभा अनिमक की मेंबर सिंग यावना पार्लियामेंट की MP हुमफुट्रा निपान अमुक्तदा हाउस तगे सस्पेंड तौख्रे मखोई हौखिबा चयोलदा पार्लियामेंट की सिक्योरिटी के सेक्शन थौरांग सिंह अरेंबा तहनखिबा थौदोकी मतंगदा यूनियन होम मिनिस्टर अमित शाह ना वारोल अमा पीनबा डिमांड तौवा ओइना हाउस ता चरांगनबा थौअनखिबदगी ngarang suspend तौखिबनी मखोई असे थारगा हौजिक सथरिबा पार्लियामेंट की विंटर सेशन असिदा सस्पेंड तौवा MP की मसिंग पुन्ना मरफुद्रा निथोइ शुरे लोकसभा दा MP कुंट्रा सेशन असेगे लेमहौरिबा मतंगी ओइना सस्पेंड तौख्रे अनिना प्रिविलेंस कमिटी ना मखोइगे कंडक्ट के मतंगदा रिपोर्ट अमा सबमिट तौद्रिबा फावबा सस्पेंड तौखिबनी राज्य सभा की ओइना MP कुंट्रा मंगा सेशन असेगे लेमहौरिबा मतम पुंबगी ओइना सस्पेंड तौखे अमसुंग तरामाथोइना प्रिविलेंस पैनल के रिपोर्ट थागत्रिबा फावबा सस्पेंड तौखे लोकसभा दगे सस्पेंड तौखिबा MP सिंह अदुगी मनुंगदा हाउस असिदा कांग्रेस के लुचिंगबा ओरिबा अधीर रंजन चौधरी अमदे हाउस दा पार्टी के डिप्यूटी लीडर ओरिबा गौरव गोगोई यावरी सथरिबा पार्लियामेंट सेशन असि था असिगे कुन्निथोइदा लोइगनी हाइना पानरिबनी BJP सरकार अमुक हन्ना लाक्लबदी भारत असे मालेमदा सेमिलोन चौखटपदा अहुम सुबा ओइगनी हाइना भारत की प्राइम मिनिस्टर नरेंद्र मोदी ना फोंदोख्रे लखनऊ दा पांगथोकपा चौराकना क्रोर लिसिंग 18 गे ओइबा प्रोजेक्ट कया संगाबा अमदी जत्रा होनबगी थौरमदा भारत की प्राइम मिनिस्टर नरेंद्र मोदी ना करिगुंबा भारत ना अमुक हन्ना प्राइम मिनिस्टर ओइरबदी भारत असे ख्वाइदगी शक्ति लैबा ललोन इटेक सेमिलोन दा मालेमदा अहुम सुबा ओइगनी हाइना वासक्तुना हाइख्रे खासी चौखटपा हाइबसे UP चौखटपनी अमसोंग UP चौखटपदा भारत सु चौखटपनी हाइनसु फोंदोखे महाकी मफमदा भारत
कास मखल मरी लई हाइरिबा मरी अदुदी अहानबदा सात्र नहारोल अनिसुबदा लेबाक असिगी लौमी अहुम सुबदा लाइरबा अमसुंग मरी सुबदा नुपी ओइबिसिंगनी मखोई मरी असिना मापांगल कल्लबा हेना साउखटलबा पुंसी मरेलदा हिंगबा ngamlaba matamdada साउखटपा भारत अमा ओइगनी हाइनसु मखाताखी कांगपोकपी डिस्ट्रिक्ट की मनुंग चन्ना लेबा व्हाइट हाउस सिरू विलेज की चेयरमैन एस.आर. थोरिंग सोन अमादे मेंबर एस.डी. सेपुंग अनिना ngasi amuko gi office ta laktuna hauzik oiriba manipur gi irang asi matau karamna loisin hangani haibagi matangda wari sanakhre haina amuke gi secretary publicity L Krishna Chandra khuman na thadorakpa cherolamana hairi Cherol asina makha tarakpada chiro foro ki luchingba ani asiga loinana amuko gi luchingba sengna manipur gi ngamkhai amadi apon bage saktam kanbada chiro forup na laugadaba thaudanggi matangda wari sanaki Chiro ase khwaidagi maseng yamjadaba yellow forup amani haujiki kangloki irang asina apikpa forup asida achoba chaitheng kaya pire Haujik tholiba irang ase loisel hannaba amade manipur ge apunbage saktam kaihandana bage khwaidagi maru oiribadi aikoi yelhomi phurup sing amatta oina punsinbani White House ziru miyamna seli chongliba singi damak amukoda chengbek manga amadi sel oina lupa lising tara manga mateng piramle masigi damak White House ziru gi miyambo amukona thagatpa phongdo I hairi Haukiba December mangagi numindang pung nipanga mini kuntrarom tabada thauri yalaga sikhibani haina langpam ningol sijaguru mayum ongbi Roni Balagi misi asigi matangda ngasi family court lamphelda while sathakre court asina ngasi Roni Balagi mapuroiba Vidyananda Elias Bobobo numit tara mangani ge judicial custody da thamnaba order takre loinana court asina laikhidraba Roni Balagi haksang numit tara mangani ge manungda amuk hanna postmortem taunaba mari lainaba district magistrate singda process tau hainasu yatang pikre hairi Panbayabadi Impal West ke kanto sabal da laiba lampok lakpam Roni Bala chahi kuntra taruk ase Khongman John 2 da laiba Sijaguru mayum Vidyananda Elias Bobo chahi kuntra mapanda mayum palaktuna lairakhibani Haukiba December mangada ka manung da laiba electric fan amada thauri yanduna sirambani hari Ngasi ayupung mapan taba matamda Laimarol Art Center ge live member oibiramba Maishnam Santos Elias Kakam Sa Singna Khangaudana Laikidabada Awaba Pongdokwa Oina Center Asida Mifam Ama Phamkre Haina Laimarol Art Center ge President S Tombana Khoyek Piduna Thadorokpa Cherol Asida Hairi Mifam Asina Laikidraba Santos Elias Kakam Sa Singna Center Asigi Damakta actor artist ama oirambata natana technical gilamda stage light set amadi camera na chingba hiram singda state khakta natana national gi thak yongna mapal naidraba kathokpaga loinana lobi khiba thaudang singbusu singthaduna laikhidrabagi thawaina mapogi khuyada ingna chikna lainabagi damak thonijaki loinana laikhidrabagi imung manunggi awabadasu ngasi tinkhiba center asige member punamangna saruk yari haina cherolas na makatari Lengang Pokpi Police Outpost Jiribamda Namai Kapagi Thagdokta Mioi Ama Laikhidre Haukiba numidang pung Nipanga minute kun manga taba matamda Lengang Pokpi Police Outpost Jiribamda Namai Kapagi Thagdokta Driver oiduna laiba charangpat mamang laikai oinam Sanatomba Singh chahi nifun nitoi apokpa oinam Ibohol Singh kauba mioi ama laikhidre haire Outpost asida namai kapagi makhol hek tabada Outpost asige osina barrack ta sangduna yenglubada Thawal CDO unita attest toba 5MR Khongjarel Tamenglongge rifleman Loiram Arunta Singh Mahake rifleman number na 05106802 hauzikna Jiribam CDO unita posting taduna laiba mioi amaga laikhidraba oinam Sanatomba laimaide nomaina panduna siraga leiramke hairi Makhatana Tigatlubada Laikhidraba mioi ase Loiram Aruntagi service AK-47 rifle ge nomain maruna panba oiramki hairi Makhatana kari kamdongna thokibano haibadu chijenba hokre hairi Nipan ki pung nipan kare halak pan numidang pung nipan kare halak pada koi disiri Winam Gandhi pokpam Winam Mohan Singha ki machanupa ama jiri da chakkibdagi mayam bagi puragi manakta changsen ba Lengang Pokpi outpost ta sangubada maduda leba personnel na police personnel na
हारिबा गांधी असी ngarang pung ni pa khare hela pasai da hatu pi kre no mena kap tuna asigumba manipur gi lur ba tanja sida hausi hausi thok le irang mayam sida police na miya mungakti sendi ga da ba akhoi gi damak ta lobi ga da ba sina miyam onsel lak onsel duna hali ba si asigumba je matung da abu hana thok dana na ba bali ba sarkar asina masi gi chap chapa matik chaba action lobi ga da bani je sina tanjari ba dhiman mayam je sarkar na thabak da onthok pi ga da bani madu onthok tri ba wa akhoi asi bakchang lobja khiroi manipur gi security na असिगुम्बा तंजासिदा आइखोइ प्रजादा ओनसलगा हातपिरिबसे गवर्नमेन्ट मसे मतिक चाबा एक्शन लौबिगदबनि आइखोइ असिगुम्बा पतुंगदा अमोना मणिपुरगी बफम खुदिमक थोकदनबा हदके असिना अरोइबो ओइनबा याम कनबा एक्शन खोइ पालिबा ऑनरेबल चीफ मिनिस्टर एन बीरेन सिंहादा आइखोइ थबक ऑन थोकबिगदबनि अदुगा आइखोइ डीसी जदु संसन जुना खोइ मेमोरेंडम पिसन जरामे हाउजे हुजिमक आइखोइ चीफ मिनिस्टर श्री बीरेनदा आइखोइ मेमोरेंडम पिसन नबगिदमक सदनबगिदमक सेमसाल All Manipur Relief and Village Volunteer Organization Imphal Eastna Manipur gi Tampake District Singda Hangliba Relief Camp Singda Phirol Yauna Hauzik Fawda Lupa Lakh Manga Henbagi Potsi Mateng Pangkre Makha Tanasu Mateng Pangkhigani Haina Organization Asige Advisor M Anand Sharma na Phongdokre Ngasi Manipur Press Club ta pangthokiba paugi mifam amada mahakna haiki All Manipur Relief and Village Volunteer Organization Ase Sahi Asige June 10 da semkibani Numit asidagi irangna sokalaba mayum makai lejidraba lanjeneraba mioi singda angamba mateng pangduna lakli Sahi asigi me ahumdagi koki narco terrorist singna maiteida landarakpadagi lanjena duna tongan ba relief camp singda leiriba inmate singda phirol acha athak amadi atai hingbada changraba yadraba polam kaya mateng pangkhre Violence na ka hena sokalaba kandangban koktruk sanasabe sabungkhok Sugno Amadi Bishnupur District ki irang laiba jaga singda chatuna mateng pangkre Hauzik Fawda Tampaki maphamda hangliba relief camp singi chada marfud humpudrap mangagi changda cover tawkre Hana gumna organization asida sel natraga pochai mateng pangbirak labashu taramna okani haina mahakna makhatake Perhutanan khususnya All Manipur Relief and Village Volunteer Organization Committee IJ Advisor Islam. Atau aku yang relief camp kita nak tahu, jangan nunggu itu. Hari ini relief camp sudah diperai, anyway, moi government itu tu, hari ini moi di facility kalau ini, sungai itu hari ini juga land send tahu, hari ini kun dunga sih kalau ini, baik itu dia sahara tunggu jumlah berapa tahu. Ada ini lehogi belang mayung naraga imai bian kutung sahara masing lehogi singgo, atau ni ada pirun sok lehogi ba, oji konggang kucing berada di ba, halaman saya nama yang, hari ini kadang ben Control sana sabi moi protector point moi biasa budale adu eso moi tai thana tung yung bin sing sigi moi awan pa amle ko adu ko na president sigi na ayam baro de ko sana sabi ko tu kadam som la de lore makharum sai si don ko itu tu na sana na wana CDO Imphal is KOC Inspector KS Henry Naluchingba Police Team Amana ngasi mioi amadagi yamlaba Indian Made Foreign Liquor fagale hairi Mami TV na phangba paugi matung inna additional SP Operation Imphal East Oriba Herojit MPS ki miyang makhada ngasi ayuk Chingarel Tezpurda achat awok sing check tawada Langjing achowbadagi Moirang Them Surat Sahi kun apokpa laikhidraba ibom chakauba mioi amadagi yamlaba Indian Made Foreign Liquor sing ado phagat pangamkhibani phagalaba liquor sing ado di Kingfisher can chatrika kun tongan ba all mong bottle lising ama chani marfudran taruk blender pride amadi McDowell ge yamlaba Indian Made Foreign Liquor sing ni pharba mioi amadi liquor sing ado Excise Department Imphal East ta khusina kre haidi Ngasin nungtil pung ahum taba matamda kasarge Sirbar Moragang da laiba taba mayum Salaudin ge yumda igi khongul liba thauram ama pangthokre thauram asida Samsur Jamalna mipam mapu retired IPS Sarang Them Manaubina chief guest amadi guest of honor oina Thangjam Brojen President Maifa Hidam Nando nachingba saknairaba mioi singna saruk yakhe Tharam adugi chief guest oikeba Manaubina haikibada Maitei amasong Maitei Pangal senge marakta leiriba ki oiba likol marik chumna tambikhi khongsat asiga mari lainaba lairik kayasu yenthokhe Manipur da leiriba sojaina na tariba Manipuri Maitei Pangal
ꯑꯁꯤꯡꯁꯤ ꯆꯣꯏꯌꯥꯏꯅ ꯇꯥꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯈꯨꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯐꯝꯗꯨꯗꯤ ꯍꯧꯔꯛꯄꯅꯤ ꯏꯇꯤꯍꯥꯁꯤ ꯀꯔꯤꯒꯨꯝꯕ ꯇꯔꯤ ꯇꯨꯊꯨ ꯈꯔꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯣꯏꯌꯥꯏꯅ ꯇꯥꯈꯤꯕꯅꯤ ꯃꯁꯤ ꯇꯥꯁꯤꯟ ꯇꯨꯁꯟꯕ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯄꯨꯌꯥꯅ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥꯗ ꯑꯃ ꯂꯩꯕ ꯀꯌꯥꯗ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯟꯁꯤꯟꯕꯒꯤ ꯇꯉꯥꯏ ꯐꯗꯕꯗꯣ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯀꯁꯥꯗ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯃꯩꯇꯩ ꯄꯥꯡꯒꯜꯅꯁꯨ ꯄꯥꯝꯗꯨꯅ ꯂꯩꯔꯝꯕ ꯑꯣꯖꯥꯁꯤꯡꯅꯁꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦ ꯐꯣꯟ ꯇꯧꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯖꯒꯦ ꯑꯩꯈꯣই ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯈꯣꯏꯁꯨ ꯇꯧꯃꯤꯟꯅꯗꯨꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯑꯦꯖꯦꯟꯗꯥ ꯄꯥꯛ ꯆꯥꯎꯅ ꯄꯨꯔꯛꯄ ꯅꯠꯇꯦ ꯁꯨꯝꯗꯒꯤ ꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ जोरार बम ब्लास्ट चेनबा मियोय मरी असम पुलिस ना फावा ngamkhre रिपोर्ट की मतुंग इना मखोय मरी अदुदि राहुल मोहन दिव्या ज्योति चेसिया मिंटू चेसिया अमसुंग रिंटू नाथ कवे मखोय मरी असे हौकिबा डिसेंबर 13 दा मिलिटरी कैंप मनाक्ता लैबा मफम अमदा थोकिबा बम ब्लास्ट की थौदोक अदुदा चेनबगी मतुंग इना फावगा लोइनना हानना थिंख्रबा लालौलुप United Liberation Front of Assam Alpha 1 ga naknaba marishu lainei hairi United Liberation Front of Assam Alpha 1 gi chief oiriba Pares Barwana bomb blast adu makhoina thogan bani haina sengdorakpaga loinana gari macha da tongduna lakpa Alpha 1 gi mioi anina pokhai halambani haina su thajanari adumakpu asok apan gi paudi laikide हौखिबा नुमित खरनी असिदा असमदा अल्फा 1 गे थवोंग सिंग से काहेन हेंगलकली हाइनसु रिपोर्ट अमगी मतुंग इन्ना पल्ले अल्फा 1 मीडिया दा थादोरकपा चेरोल अमगी मतुंग इन्ना असम डायरेक्टर ऑफ जनरल जेपी सिंह ना थमगिबा वाफम अदु आइना थिंख्रबा लूप सिंह मुथतनबा होनरी अमदी अल्फा 1 गे सिपो हाना टारगेट तौगनी हाइबा वाफम अदुबो तरामना ओई अदुबो महापु फागे हारबदी जीपी सिंह गे सिक्योरिटी फोर्स सिंह अदु सीआरपीएफ नत्रगा इंडियन आर्मी ना सिंदोकदबनी हाइना थादोरकपा चेरोल अदुना मखाताके Guwahati Tea Auction Center GTEC ki data amagi matung inna Englishing ani kulumdoi kunmari gi financial year asida Assam Tea asi crore lising aniga chahungi mayada yonba ngamki hairi GTEC na chaurak na kg million chamaga tara mangarongi chamana kg amada lupa chamaga marfudram nipan paisa yankai mathoida yonba ngami hairi Guwahati Tea Auction Buyer Association gi secretary Dinesh Bihanina NIda Fongdokpagi matung ina chaliba chahi asida golden needle tea mingthonba tonganba makhal amagi cha mana ase kg da lupa lising humpu mathoide yonke mahakna makha tabada cha mana yonbagi session ase April tang amadagi hauraga December ge ahanba chayol fabo oi season manung ase da chaurakna kg million chamaga tara manga rongi cha mana ase kg da lupa chamaga marfudra nipan paisa yankai mathoide yole Mamang sahigi season dadi kg million chamaga tara mari dasmik yankai rongi chamana ase lupa chani ga shumna ama paisa tara mari da yonki haibaga loinana Englishing ani kun mathoidana tongan ba makhal amagi specialty kg da lak amada su yonki haina makhata ke Satliba sahi asigi financial year da Guwahati Tea Auction Center na Golden Needle Tea kg da lupa lising humpu mathoida yonduna anauba record amasu thambangam ki haibaga loinana GTEC asi malengi chamana auction center gi manungda ani subada leiriba asi ahanba position da leiba ngamnaba honari haina su phongdoke Sangi Santina Japan rocket mai pakna thagatkre Interstellar Technology kauba Japan da leiba anauba company amana Sangi Santhidagi saba liquid methane gas sijinaduna mai pakna changen oina rocket thagatkre Hairiba company asina phongdorakpada Sangi Santhi Singh ase leibak adugi longmi sing na loijaba san sing dagi lobani Sanging asina makhatana mai paktuna makhatana space mission da sijin narabadi longmi sing da semilon hangal hanba amadi space mission tauriba sing da su sel changba hanthagani ngasi malem asida thengnariba pollution na maram oiduna khal kaitharakliba sing asidagi shu khara makhai hanthanba ngamgani hainasu makhatarakli December 19 ase minority senge hakpo kanana bagi damak India da minority rights day haina pangthokle Constitution na leibak asida leiriba mipung khudingmak po chap manaba hakpi bagi loinana haksing adu ngaksen bagi ayaba adu supiri
schedule tribe schedule caste amadi sotharaba kanglup singbushu constitution na aigi matung inna ngakseli sahi khudingi December 19 asi India dadi minority rights day haina palan tawri amata punchinba amadi khenaba marakta nuksi chanana laiminaba haiba asina chahi asigi thim oikhi National Commission for Minorities na luchingduna minority rights day asi pangthoi mapung oiba pandamdi amaga ikai khumnaba utpa nungsi chanana leiminaba amadi leibak asida minority sengbo punna khangdok minaba haibasina oide minority sengge yaifa thaurangi damak Ministry of Minority Affairs na policy kaya amaso lakhatle loinana State Commission na minority sengge hak seng adubo ngakna thaudang lori Lebak asida leriba minority sengbo masa-masagi hak khangnanabagi damak December 19 asibo Minority Rights Day haina pangthoklibani. Wangkai Kendragi manung chana leba Ward number 23 Khurai Thangjam Laikai Maira Paibi Singna ngase CBI amadi NIA sangakpa yaroi haiduna mafam adugi aponba Maira Paibina rally ama chetkre. Rally aduda Khurai Thangjam Laikai aponba Loki Maira Paibigi Secretary Lairembam Ongbi Nawina asumna pongdoke. Atay mafam kaya da kulay ka kona na phagi basing ngasi phawde case pali ay natade tuna thadokhi bagi akhoi I pawloi na tai adu oragasu hausi hairi ba akhoi angang sing makhata na amuk hanna kunna pasali ba si umasin sida amuk anna CBI khangdi NIA khangdi amatta sangak pa yaroi hai ba kai da sangak ba tuna ma akhoi khabi ra akhoi ki MLA sing amadi Manipur ki honorable CM chapiro kana ka chapiro makhoi da hangbiro akhoi khangdi masi makhata ba makhoi na kukilen tan masi akhoi thakatan wo inthu ema mai tai akhoi thakatan bo inthu eba tan mari leina ba state government amadi central government da talo ba makhoi na tale haibagi akhoi thakta tale haibagi waru maramdi akhoi ki maitai phurukti yum singda taina na hat pa adegi yum mai thaba tan ba asigi matungina haibane ba akhoi di Aroibada maroiba pau omohana PM Bishwakarma Yojana ase artisan amadi khusage lamda haitoi singthoireba bioi singi damakta Prime Minister Narendra Modi na hogdokhiba scheme makhal amani haina Chief Minister N Birena haikre Yamna itihasik oiba mawongda Lok Sabha amadi Rajya Sabha animaki member sing yauna Parliament ke MP Humputra Nipan amuktada House dagi suspend tawkre. Amadi BJP Sarkar amuk hanna laglabadi Bharat ase malemda semilon chawkhatpada ahum shuba oigani haina Bharat ke Prime Minister Narendra Modi na phongtokre. Ngasigi oina Mami TV na sandok sabab Manipuri Paulo Sinjare ming tabir besimbo amukanna kurumjare.